Shitduna Changsinduna Pangkhre Manipur gi mapandagi lakhiba gari driver sing adu namduilong kanglatombida liangmai naga furupna amadi gamgi fai bafa jondana kuki jo furup ki miyamna lambi thattuna thamkhibadagi lambi mayai da panduna leirakhibani lambi da palakpa numit mangani helakpana makhoi gi chana thaknaba amadi khongkhut hamnanabagi khudong chadaba kaya mayok nakhi hairi pawsina makha taraduna leingak na escort tawraga mafam adu da panduna leiramba gari khara Imphal lomda hankhiba yaukre adubu kharadi mafam aduda palliba Singgi oinadi athingba asi karamba matamda hangani haiba khangba ngamdri hairi ngasi Shitdu gi members singna Changsinduna mateng pangkhiba polam Singgi manungda chana thaknaba amadi sensal gi polam sing yauri loinana union asina makha tana driver singgi mateng pangkhini haina thajaba piram ki hairi Shitdu gi spokesperson Lenpu chongloina thadurakiba haikibada gari amadi driver singna palliba mafam asi Shitduna konba mafam dinate adubu miyoi bagi minungsigi yenglaga mateng asi pangbani haujik panduna leiriba driver sing asi khunai asigi essential gi polam sing purakhibani makhoida furup masilgi mukna bana makhoi sing asi palhanba tawbiganu loinana furup anina khongfam sing khara handokpiyu haujik national highway 2 da chathariba athingba si Manipur ngakna yasinaba ama puraktuna handokna na basinbiyu haina Shitduna apel tawrakli कांगपुपी सदर हिल्स इंडियन ट्रांसपोर्टर ड्राइवर यूनियन की तरफ से आज ड्राइवर लोगों के लिए खाने पीने का कुछ ड्राइवर यूनियन की तरफ से मदद के तौर पे दाल चावल हो गया ये सब खाने पीने का दे रखा है। ये भी एक अपील है कि सरकार को और ये हर कोई कम्युनिटी को ये अपील है कि ये ड्राइवर लोगों को किसी तरह का तकलीफ ना दे और सरकार को भी ये यूनियन की तरफ से अपील है कि जल्द से जल्द प्रॉब्लम सॉल्व करे। ये यूनियन की तरफ से अपील है। थैंक यू।